Khutsemgi drug Fabagi Lila-Drama Khudakta Lepkadabani. Haukiba October gi tang 10 gi ahing nongyayda Lilong Turel ahanbi mathak laikai-dagi KH Khursitpu Manipur Police ki team amana fare hairiba asi yaningde haina Anti-Drug Committee Lilong na thadorakpa cherol amana fongdorakli. Cherol asida makhatana hai haukiba October gi tang 10 gi ahingda Lilongdagi heroin number 4 2.1 kg ga konana miyoi ama fare haina media da thadorakpa thengnaki. Masigi matungda thangnaba namita Khursit ki mamana miyamgi mateng laubagi video ama viral oiraki. Thaudog asigi matangda miyamga kupna khanaduna thokriba thaudog asi miyamda asuki matik chaning tahandre. Authority na athubada mityeng changbiyu hairi. Lamdam asigi miyamna matam pumbada drug ki mayokta thabak thoram kaya tawduna lakhi adubu mafam marang khangdaba drug ki agent oiriba yadam gumbana Lilong miyam lan uhanaba honariba amasung Khutsemgi drug Fabagi Lila-Drama asi Khudakta Lepkadabani. Drug mapu kanano haiba adu department na kupna thigatuna lebak miyamda khangangadabani. Hiram asida kaidawnungda tumina laisanloi yadam gumba drug agent Lilongda matam pumbagi athingba thamlagani. Hiram asigi asengba chumba puthoraktri fawba athingba thamle. Lilong miyamna matam pumbada drug ki mayokta leptuna lakli hairi. Cherol asina makhatana hai Lilongba drug ki mafam ama oina uhanaba honariba asi Khudakta Lepkadabani. Lilong area amadi atay area kharada yadamna changloba mafamda ayambada 2 crore gi warding ama chain system oina sizinariba asina takpadi Khursitagi chingnaningai oiba mawongdagi drug fare haijinba asi haksinna lawi. Khursitagi fariba pot asi asengba achumba pot nate sajanaba Khutsemgi drug ni haiba asi Anti-Drug Committee na laikai miyam amadi imung manungga unabadagi khangba ngamle. Maram asina mari lainaba authority na Khursit ki mathakta siriba maral asi Khudakta handokpiyu haina haijari haina cherol asina fongdorakli.